ꯒꯣꯄꯥꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯕꯁꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯅꯥ ꯄꯨꯡꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯍꯧꯔꯤꯕ ꯑꯁꯤꯗꯤ ꯎꯆꯦꯛꯅ ꯄꯨꯕ ꯇꯟꯕꯒꯤ ꯊꯥꯗꯔꯝꯕꯅꯤ꯫ ꯏꯁꯣꯔ ꯂꯩꯇꯦ, ꯏꯁꯣꯔꯒꯤ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯜꯂꯒꯅꯨ꯫ ꯁꯃꯨꯗ꯭ꯔ ꯏꯌꯥꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯗꯨ ꯉꯥꯜꯂꯤꯉꯩꯗꯗꯤ ꯊꯣꯏꯅ ꯆꯤꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯁꯤꯗꯗꯤ ꯕꯁꯨꯅ ꯒꯣꯄꯥꯜꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯦꯟꯅꯕ ꯌꯨꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯅꯕ ꯌꯨꯝ ꯑꯃ ꯁꯥꯔꯁꯤ꯫ ꯑꯐꯪꯕ ꯎꯍꯩ ꯆꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯔꯤꯕꯗꯨ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ"꯫ ꯑꯗꯨꯕꯨ ꯀꯨꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯁꯨꯅ ꯒꯣꯄꯥꯜꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ? ꯎꯍꯩ ꯆꯥꯗꯨꯅ ꯂꯦꯟꯕ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯑꯩꯈꯣꯏꯕꯨ ꯆꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯀꯌꯥ ꯑꯁꯤꯅ ꯄꯣꯡ ꯑꯃ ꯁꯥꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡꯗꯤ ꯄꯣꯡ ꯑꯃ ꯁꯥꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯑꯁꯤ ꯂꯥꯟꯊꯣꯛꯁꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯒꯣꯄꯥꯜꯅ ꯃꯪꯈꯤꯕ ꯃꯪꯒꯤ ꯄꯥꯎ ꯑꯗꯨ ꯕꯁꯨꯗ ꯇꯝꯂꯛꯏ꯫ "ꯏꯇꯥꯎ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, 'ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯅ ꯄꯣꯡ ꯑꯃ ꯁꯥꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯂꯥꯟꯊꯣꯛꯀꯅꯤ ꯈꯜꯂꯤꯕꯗꯨ ꯑꯐꯕ ꯅꯠꯇꯦ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯊꯥꯖꯗꯕ ꯇꯧꯒꯅꯨ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯑꯍꯤꯡꯗ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯃ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯈꯣꯏ ꯑꯅꯤ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯔꯣ꯫ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯑꯁꯤ ꯂꯥꯟꯊꯣꯛꯄꯤꯒꯅꯤ"꯫ ꯒꯣꯄꯥꯜꯅ ꯇꯝꯂꯛꯏꯕ ꯃꯪꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯕꯁꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯃꯪꯁꯤꯅꯕꯨ ꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯅꯤ꯫ ꯑꯩꯗꯤꯅꯦ, ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯪ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯆꯨꯝꯕ ꯑꯣꯏꯈꯤꯒꯗ꯭ꯔꯥ? ꯀꯥꯟꯅꯗꯦ, ꯃꯪꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ"꯫ ꯕꯁꯨꯅ ꯌꯥꯝꯅ ꯁꯥꯎꯅ "ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯆꯠꯂꯅꯤ" ꯍꯥꯏꯅ ꯆꯠꯈꯤꯕꯗ ꯒꯣꯄꯥꯜꯅ ꯈꯜꯍꯧꯏ, ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯊꯟꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯕꯁꯨꯅ ꯃꯇꯝ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯒꯣꯄꯥꯜ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯃꯍꯥꯛꯅ ꯕꯁꯨꯕꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯒꯣꯄꯥꯜꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯇ ꯕꯁꯨꯅ ꯄꯣꯡ ꯇꯥꯎꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯕꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ, "ꯏꯇꯥꯎ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯏꯈꯣ꯫ ꯁꯅꯥꯒꯤ ꯊꯦꯡꯒꯨꯗꯣ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤ"꯫ ꯒꯣꯄꯥꯜꯅ ꯂꯥꯎꯔꯛꯄꯗꯨ ꯕꯁꯨꯁꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯥꯎꯕꯅ ꯂꯥꯍꯠꯈꯤꯗꯨꯅ ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯈꯔ ꯁꯥꯡꯅ ꯆꯠꯂꯒ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯄꯣꯡ ꯑꯗꯨ ꯑꯆꯧꯕ ꯉꯥ ꯑꯃꯒꯤ ꯃꯃꯩꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯇꯨꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯁꯨ ꯑꯗꯨ ꯉꯥꯖꯥꯎ ꯑꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯕꯁꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯀꯥꯏꯅꯕꯒꯤ ꯈꯪꯉꯝꯗꯕ ꯃꯩꯆꯥꯛꯅ ꯉꯥꯎꯔꯛꯂꯦ꯫ ꯀꯞꯅ ꯀꯞꯅ ꯁꯣꯜꯂꯛꯏ, "ꯏꯇꯥꯎ, ꯅꯍꯥꯛꯇꯤ ꯑꯃꯨꯛ ꯎꯔꯔꯣꯏꯀꯣ ꯇꯥꯏꯕꯪꯁꯤꯗ꯫ ꯑꯩꯅ ꯆꯠꯈꯤꯒꯅꯨ ꯍꯥꯏꯅ ꯈꯝꯂꯝꯕꯗꯨꯗ ꯅꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯝꯗꯕ ꯌꯥꯏ"꯫ ꯁꯃꯨꯗ꯭ꯔ ꯏꯌꯥꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯊꯟꯇ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯍꯧꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯒꯣꯄꯥꯜ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯅꯣꯡꯃꯗꯤ ꯒꯣꯄꯥꯜꯅ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯏꯁꯣꯔꯗ ꯋꯥꯀꯠꯂꯛꯏ, "ꯍꯦ ꯏꯁꯣꯔ, ꯅꯪꯕꯨ ꯂꯩ ꯍꯥꯏꯕꯗꯥꯏ? ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯍꯥꯛꯁꯨ ꯏꯁꯣꯔ ꯅꯪ ꯂꯩ ꯍꯥꯏꯕꯁꯤ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔ ꯅꯍꯥꯛ ꯂꯩꯇꯦ"꯫ ꯒꯣꯄꯥꯜꯅ ꯏꯁꯣꯔꯕꯨ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯎꯄꯥꯜ ꯑꯃꯒꯤ ꯎꯁꯥꯗꯒꯤ ꯎꯆꯦꯛ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯏꯁꯣꯔ ꯃꯥꯕꯨ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯆꯨꯝꯗꯦ꯫ ꯏꯁꯣꯔ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯩ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯨ
ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯥꯏꯌꯣ꯫ ꯎꯆꯦꯛ ꯑꯩꯍꯥꯛꯇꯤ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯁꯣꯔ ꯃꯥꯕꯨ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯉꯥꯡꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯔꯤ꯫ ꯎꯆꯦꯛꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯏꯁꯣꯔꯕꯨ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯉꯥꯡꯂꯨꯔꯤꯕꯗꯨ ꯉꯥꯛꯄꯤꯅꯕ ꯏꯁꯣꯔꯗ ꯑꯃꯨꯛ ꯈꯨꯔꯨꯝꯖꯈꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨ ꯂꯥꯛꯂꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯒꯣꯄꯥꯜꯅ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯅ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯒꯣꯄꯥꯜꯅ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯅꯛꯅ ꯇꯥꯔꯛꯏ꯫ "ꯃꯍꯥꯁꯣꯏ, ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯩꯍꯥꯛ ꯂꯥꯛꯂꯦ꯫ ꯑꯩꯅ ꯅꯪꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯁꯦ ꯂꯥꯟꯊꯣꯛꯄꯤꯒꯅꯤ꯫ ꯅꯍꯥꯛ ꯀꯔꯤꯝꯇ ꯋꯥꯒꯅꯨ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯗꯨ ꯀꯌꯥꯗꯤ ꯐꯖꯔꯦ"꯫ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯁꯅꯥꯒꯤ ꯊꯦꯡꯒꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗ ꯒꯣꯄꯥꯜ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡꯅ ꯏꯆꯦꯜ ꯅꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯦꯡꯒꯨꯅ ꯒꯣꯄꯥꯜꯗ ꯍꯥꯏ, "ꯃꯍꯥꯁꯣꯏ, ꯅꯪ ꯑꯩꯒꯤ ꯏꯊꯛꯇ ꯇꯣꯡꯈꯠꯂꯣ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯁꯦ ꯂꯥꯟꯊꯣꯛꯄꯤꯔꯒꯦ꯫ ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ꯫ ꯑꯩꯅ ꯀꯟꯅ ꯆꯠꯄꯗ ꯅꯀꯣꯛ ꯉꯥꯎꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯇꯥꯈꯤꯅꯤ"꯫ ꯁꯅꯥꯒꯤ ꯊꯦꯡꯒꯨꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯒꯣꯄꯥꯜꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄꯗꯗꯤ ꯁꯔꯣꯏ ꯆꯤꯡꯒꯤ ꯆꯤꯡꯌꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯎꯍꯩ ꯆꯥꯔꯨꯕꯗꯒꯤ ꯇꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯒꯣꯄꯥꯜꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯏꯃꯥ ꯕꯕꯥꯗ ꯀꯔꯝꯅ ꯇꯝꯁꯤꯒꯦ? ꯑꯩꯗꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ꯫ ꯑꯩꯕꯨ ꯂꯨꯅ ꯈꯟꯈꯤꯗꯨꯅ ꯅꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯗ꯭ꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯔꯣꯏ"꯫ ꯒꯣꯄꯥꯜꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯅꯥꯒꯤ ꯊꯦꯡꯒꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯁꯣꯏ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕ ꯈꯟꯗꯕ, ꯏꯁꯣꯔ ꯊꯧꯑꯣꯏꯗꯕ ꯃꯤꯁꯤꯡꯁꯦ ꯏꯁꯣꯔ ꯑꯩꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯇꯥꯎꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯒꯅꯨ꯫ ꯏꯁꯣꯔ ꯑꯩꯕꯨ ꯆꯦꯠꯅ ꯊꯥꯖꯧ꯫ ꯏꯁꯣꯔ ꯑꯩꯍꯥꯛꯇꯤ ꯑꯃꯠꯇꯅꯤ"꯫ ꯁꯅꯥꯒꯤ ꯊꯦꯡꯒꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯗꯨ ꯌꯥꯝꯅ ꯉꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯊꯦꯡꯒꯨꯗ ꯍꯥꯏꯔꯛꯏ, "ꯁꯅꯥꯒꯤ ꯊꯦꯡꯒꯨ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩ ꯂꯥꯡꯇꯛꯅꯕꯅ ꯂꯣꯏꯔꯦ꯫ ꯑꯃꯨꯛꯇ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ"꯫ ꯒꯣꯄꯥꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁꯅꯥꯒꯤ ꯊꯦꯡꯒꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯁꯣꯏ, ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯩꯍꯥꯛꯁꯦ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅꯤ꯫ ꯏꯁꯣꯔ ꯑꯩꯕꯨ ꯅꯪꯅ ꯊꯥꯖꯔꯤꯕ, ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯂꯤꯕꯁꯦ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯑꯁꯤꯡꯕ ꯃꯤꯅꯤ꯫ ꯑꯁꯤꯡꯕ ꯑꯉꯥꯡꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕ ꯈꯜꯂꯤ꯫ ꯃꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯛꯄꯗꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯂꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯕꯨ ꯑꯄꯪꯕ ꯑꯉꯥꯡꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯦ꯫ ꯉꯥꯎꯁꯤꯟꯅꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯃꯗꯨꯅ ꯆꯥꯎꯔꯛꯄꯗꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯐꯕ꯭ꯔꯥ? ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕ ꯈꯟꯗꯕ ꯑꯄꯪꯕ ꯃꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔ ꯑꯩꯍꯥꯛꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯂꯪꯊꯗꯨꯅ ꯂꯥꯛꯅꯒꯅꯤ"꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯒꯤ ꯊꯦꯡꯒꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯏꯁꯣꯔ ꯃꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ "ꯍꯦ ꯏꯁꯣꯔ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯄꯪꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯌꯨ"꯫ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯈꯟꯈꯤꯕ ꯒꯣꯄꯥꯜꯗꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫